Manipur gi MP sing kadai da chatkrabage parliament manungda momon noklaga leiriba wa amata hange khandriba asigi wahan thok karino makhoi wa ngangba haitabagira natraga kibagira modina parliament da skonda bom pokhai kibagi wafam oina phongdokliba asi skonda bom pokhai kibagi Manipur gi irang asida mahangna laman khumbagi ni haining libra haina Manipur Pradesh Congress Committee MPCC gi President K Megha Chandrana wahang hanglakle Wafumasi ngasi Congress Bhavan da pangthokiba paugi mifamda phongdokhibane mahangna makha taraduna Manipur gi irang asi BJP gi double engine government asinasu karishu oidana laure haiba asi ngarangi modina parliament ta tena wahai ama ani thamlaga loishin khiba wangang aduna takle Manipur da ing tappa hanjilagani hairaga modina makha taba irang asi gi matangda wafam amata thamkide Mahangna Manipur da warsil puraknaba khongol taraktriba asigi matang dasu paukhum pikide madugi mahut chahi kayagi mamangi wari skonda amadi INA da bom pokhai khibagi wafam palake bom pokhai ki haiduna Manipur gi irang asida miyam wahanduna madugi laman khumbani haining libra loinana Manipur gi MP singsu kadai da chatkrabage haiba khangdre parliament manungda wa amata hange khandriba asigi wahan thok karino makhoi wa ngangba kibagira masina takpade miyam gi awaba asi udre haibane double engine gi Manipur gi MP sing wa ngangnanaba Modi government na matam pidriba aduna karigino makhoi gi thawong asidi miyam bu namthabani haike Evidence motion da Manipur gi weba concrete policy ay na lotion jarakpada masima concrete policy ama puthoga ngangbi daba haibi daba si na maram borkanda koi condemn tawi nungaite aduga house da political loibo wafamlom da divert tawra chakhibise masina maram borkanda Manipur gi irang sidi masi lotion begi wafam di khanabi gi dre and lastly I extend my gratefulness to all the team India the main political parties of the nations, opposition political parties of the nations. In fact, no, this Team India rising up these important issues regarding Manipur. So we are really happy with that. Without this rising up this no confidence motion in the parliament. The Prime Ministers of India may not come up in the parliament also, and the reality of the present violence may not be realized to the nations if there was no confidence motion against Narendra Modi ji. Amaramda Hanagi Minister Gaikhangamna Prime Minister Narendra Modi bu House da lahanduna matam kuina machin khumduna lakhiba adu wangang hanbangam khiba adu opposition party ge apunba alliance India ge achauba mai pakpane haike political party leaders sing adiga NGO gi atei gi mayam sina laurpa ngangam pasi yam kuire taba nai de adu kai to batai motion si wangang ne tam pigadabni hadan opposition party no demand tor pakanda makoina half an hour discussion tawsi he asuk chawr issue se half an hour discussion pukhai da matam pi he bi mati othokte sing or no point calling attention motion her basu yam limited time mi yam nga ma yam punate ati ma yam si political parties parliament phami ma party ma yam si yam ngane masi mayam se participate tawbata rabadi no confidence motion nadrabadi ngang matam su phangoi adu mathakta matam su piroi maramadar masigi issue se tactically pukhatlaga opposition party ne masi motion thangat pari akoi mai thi gani khangya ba motion se get through tabunga moi khangya ba tawbata ngang ba tanja su phanghau ba moru oina machin meli ba machin khummi ba Prime Minister Chin Chin the Tangto Hangi and